Arambai News Guwahati da Maithelongi pau tabiriba singbu ihan handu maktada jingangbam Sujitra Rani na khurumjari. Hauzik pungma masi faubagi oina maroiba samlapa pau khara longminarase. Social media gi khuthangda Assam gi DGP GP Singh na handakta Myanmar gi Alpha Camp ta hatuna maral gi matik chaba chairak Alpha I na pikre hariba senior member Lachit Hazarika amadi Nayanmani Chetia alias Bornali gi hakchang Assam da tharaknaba lalhoglup asida haikre. Lachit Hazarika alias Salim Asom English amaga chamapan Maudragi matamdagi Alpha da yaurakibane amadi mahagasi Commander in Chief Pares Baruaga yamnamak naksinaba miyoi amani hainasu longnaribane. Nakalamarom da Nayanmani Chetia alias Bornali Mathaga Samgi Tinsukia district tagine machin tumkhalagli bi boxer ne English ngani kunma thoida Alpha changkiba do boxing gi training gi damak mayum dagi thokibane. Hakchang sing asi pibiraklabadi makhoi gi imungi miyoi singna makhoi gi aroiba mathong mangam pangthuk jaba ngamgani hainasu DGP asina Alpha I gi mafamda phongtokhi. Hauzik Manipur gi pawda Thamanga chupna chatharakliba kangluki irang asina maram oiraga miyamna awaba kaya mayuk naringai cheraga sida khurai apunba maira lupna ngarang ayuk pung 3 dagi October 10 fawbagi oina Manipur pumbada general strike lakthokiba dugi mami amata taba uba fangkhidre khurai maikei da ngarang ayuk anganbadagi general strike ki mami taba ukhide mahusagum miyam thoraktuna kaithel kanakhi dukan phamnakhi passenger puba gari singsu mahusagum chenakhi Khwairamban kaithel yauna kaithel pumba mina krik inakhi asumna general strike asi miyamna saugattabadagi pasigi mami amata tampaklamda taba uba fangkhidre ngarang numidang chawrangna pung 8 muk tabada phangba pawgi matungina kaithel manbida ngarang cookie singna mitei khunda amuk landarakre yumam mai tharamle haire mitei khul ngakpa singnasu matik chaba pakhum pinanaba kaithel manbida Pibam semduna laikre hairi adubu hauzik pawbagi oinadi thoidokpa nungaitaba paw lakpagi paw amata laktri Masana Masabu Kuki National Organization gi chairman ni haizaba PS Haukip ki matakta mahaki lairik jalingam gi manga suba chapter na masana khangna sasinaba history ishanbagi damag Jeliarong Youth Organization Nagaland na police ta complaint ama pikhalakre Jalukai Police Station da Pikalakiba complaint report asida Haukip ki Pongna from Lamdamasi Myanmar gi Mongloi village ni Hauzikna Chochanpur da Laibani Haina Mayek Sengna Palle. Maki Larigasi ki Manga Suba chapter da Sovereign Cookie State asi Ngasigi Manipur gi Hauraga Nagaland, Assam, Meghalaya, Mizoram, Tripura, Myanmar Amadi Bangladesh ki Saruk Singh Yawi Haina Pallibani. Sita Sunatana League of Nations amadi United Nations na laitringai maning tamba Kukilen Zalingam haibasi mangzongnana laire hainasu lana lamjinggadaba wafam kaya chapter asida palle Nipan Suba chapter dana Khonoma Khungangi Angami Singna Parent District ki Jeliang Singbu Phuchaibaga loinana makhoi gi nupi singbu namja namthiknaki haina kanglup anigi marakta khatnanaba insinbagi wakalon amasu mayek singna iri Nagaland gi parent district ke Jeliang Singh Kukiland da khundarami amadi Kuki chief ta Jeliang Singh na tax pirami habna chingang ba angak ba oidaba aranba report kya amasu chapter asida iri adubu tasengna puwari da praman ga loinana leiriba wafamde Nagasingna Kuki Singbu miyoibagi minungsi yenglaga Nagasingi lamda lehenkibani masibu ikai khumnaba amadi sakhangboina Kuki Singna ngasi fawba makoida tax piri haiba wafamasi parent district ki Kuki chief singna Jeliangi Paripuri gi lamda leibani haibasi masana yazabaga loinana Jeliarong body da singna yauri maramaduna miyoi asibu IPCC gi makhada book tawbiu amadi makhataba action lokhatnaba haizakibaga loinana lamasigi logi matungina lairik asi leiba yonbada athingba thaminaba Jeliarong Youth Organization Nagaland gi president Arjon na khuyek thadna thadorakpa complaint amada mayek singna palakle
Manipur ki Chochanpur amadi Kangpokpi district ta hokiba leibak pokpa numit nini chanba numit oina complete shutdown chathakibadagi mahusagi punsida akaiba kharadi pikre. NIA amadi CBI na Miyoi taret phakiba adugi mayokta kuki lupsingna banasi kaukibani Miyoi tarerasi mahairoi lingthoingambi amadi Hemanjit hatpada chenabani haina CBI amadi NIA na phakibani ITLF women wing members singna Chochanpur leiba lambi pumba khundak lanchin nabagi thorang yadki kaithel sing da pot yol hankhide government office sing da su employees sing ka hankhide bank amadi educational institutions sing thongrol hankhe nakalamarom da ITLF na Chochanpur da khongjang asi handokhibaga loina haukiba October 3 gi numidang wairam pung 6 ta indefinite shutdown loishin khre Women wingi activist Revikana condition amatta yaudana miyoi sing asi thadorakadabani amadi political pressure makhada tahana makhoigi mathakta action lawdanabasu CBI da taksilakli kuki zomiyam gi mayuk chathakiba crime sing amai leina justice pihanabagi da makhoi leptana demand tawkhigani su haire Maragasida ITLF na indefinite shutdown gi khongjang handokrabasu lengak na makhoi demand sing asi pidriba fawba Chayolamada Nomakak Oirabasu Asigumba Chap Manaba Iho Hokigani Haide. Asumna weekly Dharnagi Matang the Nimit Nini Leptana Sundown Chatarakibaduda meeting Tamlaga. Narang October Marida Dharna Pambagi Wafamadu cancel Tauke Amadi Mahosagum Matang Chayol the Giamu Dharna Chataba Hoganisu Haide. Somtana Kotuna Tham Hena Chatharaglaba economic blockade National Highway number 2 Amadi National Highway number Kuntratare Tagi Log Thokre. Adubu Kotu Sadar Hills Kangpok Pigilamzing Makada CVI Amadi NIA na Pakiba Kuki Jogi Miyoi Sing condition Amata Laitana Thadorak Nabagi demand Toraduna sit-in protest Chathaki. Kangpokpi district Manung Chana Sapurmaina Amadi Masiga Thangnaba Mafam Sing Dagi Lakpa Kuki Jo Nupi Kiana protest Asida Saruk Yaki. NIA amadi CVI na Rajniti dagi lapna legidabani NIA amadi CVI Central Agency oina thabak tawgadabani State puppet oina tawroidabani haina iba placard kaya su paiduna protesters singna saruk yakhe Supreme Court na semkiba member ahumgi committee na ngarang Chochanpur district chatuna yengsin khre khongchat aduda Chief Secretary Vinit Joshi DC Chochanpur Dharun Kumar Amadi SP Kartik Maladi su Yauke. Timasina Mini Secretariat Tuibungda CSO gi leaders singa Paminaki Tungda Timasina ECA Church Campus Tuibungda Lariba Relief Camp su Chalamke. Panbayai Timasida Yauribasi Justice Retired Gita Mittal Justice Retired Salini Joshi Amadi Retired Justice Asamenane. Panbayai Retired Justice Gita Mittal na Kemta Lariba Singda Temjiladuna Mayam Wabiraganu Manipura Yamna Tunamak Santi Amukana Hanjilak Lagani Habagi Achetpa Tazaba Piram K. Manipura Hokiba October Ahum Pau the Kangna Sandokpa Dengi Lainana Naba Miyoi Lising Ama Supna Tarahum Doi Sukre Adubu Hozik Pau the Laina Si the Gimyoi Amata Sibagi Pau the Laktre Adubu Dengi Laina Sandokpa Igizaina Kangnaba Kang Makalasi Kokpa Marum Sing Chatukpa Larvivores Kobanga Makalasi Manipurgi Tongan Tongan Mapan Kungi Isingda Tada Kre Sigisumata Manipurgi Tongan Tongan Mapam Chaniga Mogdrada Kankal Lising Kulhum Doi Chanipan Subna Ahum Hidak Langtak Kap Tokre Manipurgi Tongan Tongan Mapam Chahumga Taramangada Fogik Togduna Dengi Sandok Pakang Sing Hatna Nabasu Kana Taurang Chathari Ngarang Ziribam the Laiba Ajuka JDO United Jiri Youth League AZMP MSU MSF Desam KSA Amadi Amawagi Mifam Amapamduna Jiribam District Sidagi Imphal the Pariba Helicopter Gi Barasi Hana Company Ga Manipur Legaka Lepna Kiba Mamal Habadi Lupali Singaniga Chonga da Ohen Binaba DC Jiribam Gi Kutang da Manipur Gi CM da Aiba Chirol Ama Thakre Chirol Asigi copy Amasu Transport Minister da Su Thaki Haina Azukagi President M Maipak Sanana Fongdorakle Mahakna Mahatana Haikibada, Hozik Manipurgi River Irangasina, Jiribam the Imphal Tamna Chatpamatamda, road transporter Kudung Chadaba Amadi, Jiribamgi, Michamiamgi, Amatangaraba Pambaidi, helicopter service Asina, Oidibani, Maramaduna,
helicopter service ki company ga Manipur lenga ka yanakhiba bhara mamal habdi lupa lising aniga chonga lobinaba amadi masidagi hena pidanaba jiribam gi civil society organization sing amadi mahiroi lup singi mahut silaga Manipur gi CM da kanna taksin khre hojik atopa pausing da ngarang khanghongdena tista turel da laikhom leinang na pikthana yaroba ising ichaw have the flash flood thokpadagi Sikkim da angakpa ma oikre Sikkim gi goliter singtam dagi hakchang manga su phangki mafam asimakta dagi mioi ahumdi hingna kanba ngamhauki singtam da relief camp mari semkhre singtam senior secondary school da hangdokpa relief camp ta mioi chani ga humdra mu pusinduna thamki dikchu da su mioi chamaga yankai hingna kanwa ngamhauki amadi relief camp ta pusinduna thamkhre thengna phangba paw matungina hojik phaw da mioi tara hena laikhidre marfuni thoina thiba phangdana lairi aduga asokpa singna kuntaruk sure hairi army kulhumdogi manungda soldier amadi kanba ngamhauki maki phibam hojik stable ni medical care makhada leisu hairi loyana hojik su tourist lising ahum hena mafam kayada lamdana duna lairi flash flood asida thong kunmari hena kaikre tista turel gi mathakta sariba dam gi worker tarain thoi taramari muksu chungthangda trap tawduna leire asumna Sikkim gi district mari habdi Pakyong Gangtok Namchi amadi Mangan district sing the labor school pumba October 9 phawgi oina lengakna thingjinnaba laukthora nakalamorom da Sikkim da flash flood thokraba matung IMD na Sikkim da red alert laukthora kibaga loyana Assam amadi Meghalaya da su orange alert laukthora aroiba da ngasi tentak pamroiba paw khara Assam gi barak tampak ki category da minungsi yaudaba thodok ama thokre pikli binipi macha habadi jahi tara taret surabi ama mirolakpadagi ma ki nungsinabana hu pijaduna hatkhre jahi tara taret surabi ni PSC chabaganda thabak suba Aditya Karmakar koba mioi amaga nungsi mari leinarubadagi mirolakibani haile Hojik chathariba Asian Games sa Assam gi Lovelina Borgohain na silver medal ama laurakre Dibrugarh Jail Authority na Pro Khalistan feature Amritpal Singh amadi makaloina basing na traindagi khongjang changsili haibagi media da sandorokliba pawdu aranbani harakibaga loina na phadok sing asi jail manungda mahausa gum chang naina chari thakli hairakli wahang chelik oinana oihanba culprit sing chahi tara jail da leiba dugi sumatakta lupa crore tara fine oina thianaba Assam lengak na haikre asigumba ahakpa ain chana hanabagi damak Assam asi ngasidi leiba asigi manungda anisuba state oikre miracle haigadra natraga medical staff na thoi dabadagini haigadra doctor na sire haina laukthokraba poputangariba angang ama crematorium da hingalakpagi thodok ama Assam da thokre thodok asi barak tampaki manung channa silchar gi rangir khali area da thokibani Congress luchingba Jairam Ramesh na Manipur gi phibam da phagalakba udri tasengna di phibam asi hena phachilaktre BJP gi mache tahanbagi rajniti na irang asi thokhanbani haina Prime Minister Narendra Modi gi mathakta akanba maral sirakle Lamyan ba hizamira bot ki chamga kuntaret subama pokumon JNU New Delhi da su pangthokre Manipur da endanger oriba sangai gi masing hegalakpa uba fangli laba humpu humdoi amadi amom chamaga kunthra mari yauna sangai gi masing chaniga yankhima thoi sure haire mahairoi ani hizam lingthoi ngambi amadi phizam Hemanjit pu tamthina hatkibagi mayok tangarang Ideal Club Juvenile Club UPDO Nalam sang naina sang kimpa amadi Youth Right Star Club na sinduna pathoi kendri gi oiba apunwa wakan mifam ama tera bazar da phamkhre wakan mifam asi Khamnam Bazar Tongbram Laikai Lamfel Yaifel Laikai Meira sang amadi tongan mafam kya da su chathake Mahairoi anibu minungsi chen da basaram chatpa naron da jangsilakpa kuki narco terrorist sing na hathiba thong Socialist Students Union of Manipur akanba mawong da yaningde Mahairoi anigi hakchang phangdriba fawba miyamna tumina leisinpham thokte maramaduna hakchang phangdriba fawba amuba base thetuna sentha pangthokpiyu haina Sasumgi President A Yamamiteina mayamda haizarakle Meghalaya ki is Garo Hills ke manung chana William Nagar gi manak nakna Simsang Turel dagi KG Yankhai Taruk lumba flathead catfish ama khunja sing na phakre
मिजोराम की सीएम जोराम थंगाना सीट निफू की मनुंग दा सीट कुंथ्रा फंगदुना अमुक हन्ना महाकी पार्टी ना मिजोराम दा पावर पाइगनी हैबगी थाजबा फोंदोरक्ले मणिपुर की इशू असी MNF की ओइना बिग प्लस नि सो हाइरक्ले पनबय मिजोराम दा लेरिबसी पुन्ना वोटर लाख 9.5 खजिक हेलिबने सक्तारब सैसक्पा AR रहमान सर्जन्स एसोसिएशन की मायोक्ता लुपा करोड़ 10 की डिफेमेशन केस पानख्रे आपकी ममिंग लेरबा MP संजय सिंह दिल्ली लिकर वाथो की केस का मरी लेना ngarang ED ना फाजिनख्रे अमदी न्यूज़ क्लिक फाउंडर एडिटर इन चीफ UAPA की केस फाख्रे न्यूज़ क्लिक का मरी लेना तोंगान तोंगान मफम कुंथ्रादा दिल्ली पुलिस ना थीगुम चथरब मतुंग महाकपु फाखिबनी न्यूज़ क्लिक ना प्रो चाइना प्रोपेगेंडा की दमक अचोबा सेल्फम अमा फंगखी हैबगी खुदम फंगबदगी मसिजगी जर्नलिस्ट की मथक्ता थीगुम्बा ED ना चथरखिबनी ngasi ge na Arambai News Guwahati da Maitilon gi pau sandok chaba matang sa loisin jabaga loinana tabiriba singbo amka so hanna khurumjari